Tausem amasung Tamaigi Praja Singna Fangfam Thokpa Napsagi Makada Cheng Fangdriba Asi Fanghanbiyu Haina Hanagi MLA Jet Ki Konbau New Maina Hairi Kurumjari STB Pam Yang Tabir Basingbu Taram Nokchari Pau Sandona Pijari Tausem amasung Tamaigi Praja Singna Fangfam Thokpa Napsagi Makada Fanghangadaba Cheng Haukiba Tha Khara Asida Fangdaba Asina Mafam Sing Asigi Miyamna Awaba Oire Mari Lainaba Departmental Meeting Changbiduna Athuba Matamda Tausem amasung Tamaigi Napsagi Beneficiaries Singda Fanghanbiyu Haina former MLA Jet Ki Konbang New Maina Fongdorakli Mahakna Makatana Nong Chuba Matam Oibana Nattana Manipurgi awaba matam ama oiringai tanja asida government ki mari lainaba department nara natraga karigumba kharanara cheng asi lana thamkhrabara haiba asi wahang oire mafam asigi mioi chama gi manungda marifu taradi jum cultivation na hingnaba lambi oiribani nongju pantha oibana awaba kaya oire athubada mafam asigi miyamgi awaba ubiduna mari lainaba department na napsagi fangfam thokpa cheng sing fanghanbiyu haina mahakna makha takhi Tamai amasung Tausem asi yam lapna leiba chotharaba area ni asida leiba preja mayam gi complain matung ina chekiba tha ahum Tamai block ki Tausem block ki tha ani ki napsa gi chengsi preja gi kuthangda benefits ki kuthangda yoratri ana complain mayam lai maramaduna asigumba waraba tangkak sida Later lighter the singi BPL family singi igadaba chain mayam si athuba matamda beneficiary kuthangda thumhanbiyu Maring Furup ke Nat ke Jagoi R Khangla Kanui gi matangda nomit kontrani chatharakiba residential workshop kam production sandang senbang Maring Community Hall da loisinkhre workshop asi Kulbir Song Tribal Cultural Center Sandang Senba Kangpokpi District na North Central Zone Cultural Center Alabad ki Makhada Sinbane Loishinbagi Thoramda Kulak Angkul Kaisang Kothil Pro 2 MLA Kairao AC Kopui Angfom Secretary Kulbi Song Tribal Cultural Center na Chingba Miyoi Kayana Saruk Takhi Infal Pukhau Lambigi Oiriba Fibam Asida Maikai Adonge Miyamna Mari Lainaba Departmenta Pen Dabaga Loinana Manipur PR Lainga Ki Mayokta Akanba Khongjang Ama Changsin Naba Sem Sakre Hariba Asigi Matangda Khundrakpam Kendra Youth Organization Gi Maikaida Miyamna Tausi Haiba Adu Taugani Haina Lup Asigi President Laisangthem Sanjina Fongdorakli Adum Oinamak Ahalba ki oina government ke nakongda tahanaba lambi yatpadumadi tangai fade maram aduna July 15 gi manungda PWD department ki EE chief engineer na chatnaba yaraba lambi ama oina semgadawani hariba asida thaoidaba taragadi lambi asi thingbagi mahuta department ke maru oiba official singi thongal singpukri oina tokthokpagi khongjang fawba changsilakani hairi Wafam Singh asi thabakta onthokpa ngamnaba mechina chingba arrange tawre masida maru aina Chief Secretary Honorable Governor Ajay Kumar Vala nasu maikai adonge miyamge khanbiraga akhanba thabak sing paikhat pinaba hairi Manipur University ki Northern Gate laiba Sneha College tege Holta Pristine H2O Koba packaged drinking water among ngasi hairok AC ki MLA Thokchom Radhesyam na hangdokre Thoram Maduda Khwairamban Ima Kaithal Joint Coordinating Committee for Peace ki convener Lastrom Mema Amadi Maibam Lalmani Retired Chief Engineer Am-Istv Loktak Project na Sarukya ki MLA Thokchom Radhesyam na ising asi Prithvi asida lairiba jiba panba khudingmakna nongmada changdraba yadaba posak amani aikhoi hakchang si chada humputara di ising ngaktani aduna aikhoi gi hakchang da lairiba toxic oiba fattaba mayam asi ising thakchilaba matung loina chamthoklibani maram maduna Manipurda lairiba relief camp sing da ising afaba pithaknaba aro amamam relief camp sing da khillagani Fongdoki lumbu saba ising yariba makai miyamna thakpi nabasu appeal tawki amadi chak chadringai minute nifu mangaki mamangda ising thakpana chak charingai manungda thakpadagi hena yamna hakchangda kanaba pi haiki Water Supply Department adagi say Health Department moi se active oibi gado mane ko chan satna hojigi angang ikai thoi da waro bino ko
angang pimsa sing khalem pimsa sing sanitary pads sing jidagi laina am lai si health department yen bi sa ka dong ne ising sima maru oi bani ising tap sa ram maya adu NGO sing tong lai re tongan mo mayam contribute tong lai re ai sarkar se jab nati ko ising asima ising dagi na re di aro mam dang asoba mani dang khinjin bi da kari gai ba lai ge sium lai ba ngam da jaga do di mai so lai la ga di moi por ising no aro dum thak da khinjin bi ga di ai apoi chief secretary so ngasi bona habiram nai suke shoy da nai so sa kai shoy na haije ge chief secretary da relief camp ta ki ising ni problem se simtang address ta no hono bi wa Ima Kaithel Joint Coordinating Committee for Peace ki convener Ima Mema Khwairambana ising asi yamna darkar oiba hingbada changdraba yadraba potlam amani aduna ising da yawba fathaudi sing adu lokthok thakpa yaraba ising puthoktuna miyamda fanghanba asi yamna afaba khongthangni Housing Manipur President Rule Lairingaida Governor na Siroi Lili Festival da Chief Guest Oiduna Pangthokliba asibu coverage chatpada press media singda Manipur thaba yaroi madu muthatlu haiduna order pikiba security personnel singda ngasi fawa action lokhatpa ngamdaba asina governor na paukum pifam thokpani Tumina lesson ba asida nungaitaba poi mahakna Siroi Lili Festival yawba chatliba adu Manipur gi governor oina chatlibara natraga atopa state ki governor oina yawribra haiba adusu sengdokpira u haiki Manipur Home Guard personnel singisu dearness allowance chada kuntra mapanda hengat pinaba governor da haijakiba wafam adugi matangda kari thabak lokhatpa leibirabage haiba adu khanghan biyu haina ngasi Manipur Home Guard Employee Welfare Association ge president Y Mangina secretary to governor da ningsing cherol ama pisinkre Cherol adugi matangda paladuna association ge president Y Mangina finance ministry na thopa office memorandum amagi matung ina Delhi da lairiba Home Guard personnel singidi DA asi chada yankai humdoi dage yankai manga da hengatkre adubu state asida mathau tawriba personnel singidi chada tara mari dagi hena fangdre maram aduna sarkar gi mari leinaba official singna thabakta onthok pinaba governor da ayiba cherol ama me kun mathoi da pisin khibani adubo ngasi fauba mari leinaba singi paukum amata pirak tabadage ngasi amuk hana hiram masigi matangda kari thabak lokhatli bage haiba adu khanghan binaba association na ayiba cherol asi pisin khibani huzik atemba break amatang lawminasi Aksang panatamge hairabadi iramda masimaktada leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amuk karigi chatlugani aikhoigi manipur da su hogikti awangba thaki healthcare fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsing birau natraga aikhoigi phone number 6909390666 ta call tawbirau Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department Sky Hospital. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break ki matung makha tarapa pauda YK College Wangzing ki opposite laiba Fidam Academy ki pre-primary Rams Teachers Training Institute ke Fidam Freshers Meet Celebration ama campus asigi auditorium hall da pangthokre
Thauram maduda National Awardee Khetrimayum Priyo Barta Singh, YK College Wangzing ki Principal KH Zugindro Singh, Smart Security Service ki Secretary Laimuzam Pratap, Fidam Academy ki Founder Kaisam Alex Singh amasung Fidam Academy ki Managing Director Laimuzam Tokyo Singh su sarukya khe. Loinana Thauram maduda sarukya khiba athoiba mithungnen oina fam khiba KSS Priyo Barta haik khibada oza ama oirabadi kathokpaga loinana student sing mahi masing takpiriba kanda Afoba students puthokpa ngamgani loinana rhymes asisu achoba thodang ama lauri haina haiki. Athletic Association of Manipur ge medeng makhada tha asagi tang kunda pangthok kadoriba kilometer kunmathoi sangba First Kuman Nipa Macha Singh Men's Open Memorial Half Marathon Nisingani Kun Mangada Sarukya Ningba Athletics Singna Lakliba July gi tang Tara Nipan Fawba ge manungda online mota form submission taunaba organizing committee ge maikaidage half marathon asibu yauningba athletes singda appeal tawrakli. KN Singh Athletic Academy Moirang amasung Kumam Youth Club Moirang Adina Punna Kusamnaduna Pangthokadoriba Open Half Marathon asigi matangda ngasi Moirangda leba KN Singh Academy gi office ta pangthokpa paugi mifam amada KN Singh Athletic Academy gi President Kumam Soni na fongdorakhibada Haugalakliba Athletics Singbu promote taunaba wakalonda Laikidraba International Veteran Athlete Kumam Nipa Macha na hinglingai matamda mahakna lamdam asigi athlete Singbu semgat charamba mahakna academy asibu semgat lamba kayada yumfam oiraga hairiba Open Half Marathon asi Run for Sports Ligashi haiba thimda yumfam oiraga hairiba half marathon asi sinbani haike Mahakna makata na fongdorakhibada marathon asida yauningba athletics singna telephone number 7005103491 natraga 8787828476 natraga 9233833020 hariba mobile number sing asida contact tawbiraga ahenba akupa marol sing khangba yagani loinana ha marathon asida ahanba mana lupa listing yankai amadi certificate ani suba mana lupa listing kuntra amadi certificate ahum suba manada lupa listing kunga certificate ka loinana mari subadagi tara suba fawada lupa listing ani aniga loinana certificate amadi panthungfam yaurakpa athlete singdasu certificate pigani hairi ngasigi paugi mifam maduda academy amadi sili langliba club ki mihut singsu sarukya ki First Kumam Nipa Macha Singh Memorial Open Half Marathon 2025 20 July asida pangthok jagani sahi 39 dagi henba khudingmakna masida saruk yaba yagani form submission last date 18 July 2025 submission mode si Google form da online da loina tawrgani adu offline su Kensing Athletic Academy natragana Kumam Youth Club ani sina tabatai mafam da di akhoi offline gi submission di thamjararo government su drugs ke against the thabak mayam pakhali sports is the offense to drugs haiba mayam na so haina ba du ne sports to mi di drugs to de haiba gi adu digi line da mayam bu thogat poina maru oina Manipur ge athlete sing bu puning thogat po oina hairiba veteran athlete sigi mingda asigi marathon si chinjani Aroibada maroiba pau amuga na pizari Tausem amasung tamagi praja singna phangpham thopa napsagi makada cheng phangdriba se phanghanbiyo haina hanagi MLA Jetki Khonbong Nyumai na hairi Huzik fawbagi na ISTV na pizaba pau matang asda lashinjare miting tabir bapumna mapu amuka na kunjari